Manipur thugainaba hotnariba shing maithiba pinaba Yelhou Phurup khudingmak Amatta Oina Lepminnanaba phivam shembada Meitei Khwaidagi Henna Kathokpa Mathou Tai haina UNLF hannagi Chairman RK Sanayaima phongdorakli wafam asing ngasi nupi lan ningsing numit ka mari lainana nupi lan memorial complex da haikat lekat tamba lakpada wafam asi mahakna phongdokhibane Manipur ki puwari da la chanduna lairaba nupi lan gi thodok adu ningsingduna ima singi mafamda haikat lekat tamduna ikai kumna ullaba matung RK Sanayaima paumishingda hai iramdam ase ngasidi yamna luba tanfam amada leire hauzik lamdam ase thokliba irang ase pak loikhiroi lan ase chifet chathakhigane hauzik thokliba irang ase Meitei Phurup ase namthanaba chatharakba thawrang amani haina lawe Manipur namthaba haibase Meitei namtharaga mapung oina namthaba ngamgani haibagi wakhalon ama Manipur thugaiba pamba singda lei Manipur gi puwari gi yufom thonbada Meitei Phurup na Khwaidagi Henna achobo thodak lokhibani haibase pumna makna khangnaraba amane hauzik chatharakliba lan ase Meitei Phurup ki wakhalon Pikshinnaba chatharakpa lalong ama oirabra haibase achobo wang amane Manipur thugainaba hotnariba shing maithiba pinaba Yelhou Phurup khudingmak Amatta Oina Lepminnanaba phivam shembada Meitei Khwaidagi Henna Kathokpa Mathou Tai haina mahakna makha takhi Akhoi lepak Manipur ngasidi yam aruba tanfamda leire lepak punamaki indigenous oiba Phurup loinamaki khallamba Meitei duna Meitei khakti khallaga oiraba atei Phurup kauthoga Meitei khakti khanbo oiragadi lepak to kai haba aduna lepak to manungdei kai re haba aduna di sima phimsing je Meitei wakhal pixel na thawaina aduma thaurang chathabra habjisu adi wahang hangninga hojisi oire phimsina aduna hojiti kari tobotai masi thaurang sing je Meitei pinudamta akoi Phurup cha khudingmak akoi Yelhou Phurup khudingmak wakhal lingden Amatta Oina Lepminnanaba madu Lepminnanaba film same da one of the Meitei Phurup na Khwaidagi Henna sacrifice to Phurup to oiba Mathou Tai haibse ai ngasi numase pau pijan Malem gi puwari da achobo mafam amakaliba nupi lan numit ka mari leinana RK Sanayaima makhata na hai kumja inglising mo chamapan kuntraga mapan gi ngase gi numit December 12 da thokiba nupi lan gi thodok adu ningsingduna nupi lan ningsing thoram ase pak sana pangtukle numit asina puwari da kalliba mafam ase ideja sina khanglaba amane Lamdam asigi nupi sing maru oina Meitei nupi sing ase ima leberin sidabidagi hauraga nupi sing ase thak wangna leire chahi lisang sina chatharakliba puwari gi lambi paring asida lamdam asigi nupi singna leibaki khunai gi thabakta hakthengdana saruk yarakpage liklam ama lengdan leire adubu ngasi leibak asigi oiriba phibam asida nupi khunai gi apunbagi pangal adu hiktharakpagi phibam urakpa asi laibak thibane ngasi di lamdam asigi nupi singna apunbagi pangal Chaithokta asengba pangal adu yokatpa Mathou Tai ngasi aikhoina mayoknariba puwari gi Khwaidagi Henna sathiba temsingnaba asi maithiba piba ngamnaba lamdam asigi nupi singna anauba Manipur ama sembagi khongjangda punna changsinminasi haina mahakna makha takhi Akhoi Phurup ta lepak ta khunaida chatharakpa injustice singa do adu mayokta akhoi nupi singna mangjin thar chongthokdun lai ngasi su myam obiri nupi sing karimba rally ma chatpa matamda public meeting of Tomatamda, Nupi Masinya Mongani. And Masi, my Huron de Lerk, by Quay Liglam, Paringado, at the Matung in Nupising na, no father, Mangjin Tans on who say, I could I see Litzat Wede. Ngasisu, I could Nupising, Mangjin Tans on Tore, I do live activity. I could Ngasi, whatever film says that, the back of the film says that, Asumba, I could Nupi Kunai upon a pangle, do have had. Phongdorakli haitare hiktarakpa phivam urakpa se masi yamna lai thibani akhoi lepak gi oina masi yamna nungaiba phivam de oide haibse ngasi erecha sing hajaningi maroina akhoi nupi khunaida mera paibi akhoi ima singda apuna pangal joithokdana apuna pangal asingma pangal do yokhatlaga ngasi akhoi na mayoknariba adumba akhoi history da Khwaidagi Henna sathiba adumba singnaba temsingnaba ma thoribse Masi akhoi mayok yabangamnaba maithiba pibangamnaba masi maithiba piraga anobo lepakama anobo Manipur sembagi khongjingda changmina si haibagi pawda se ngasi ni message da esa present